ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯊꯧꯗꯥꯡ ꯂꯧꯅꯔꯤꯕꯅꯦꯕ ꯌꯨꯝꯂꯣꯟꯅꯕꯁꯤꯁꯨꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯠꯇꯅ ꯂꯩꯀꯥꯏꯗ ꯅꯠꯇꯅꯀꯣ ꯌꯨꯝꯂꯣꯟꯅꯕ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯔꯤꯕꯅꯦꯕ ꯑꯗꯣꯝꯒꯤ ꯀꯃꯥꯏꯅ ꯃꯔꯨ ꯑꯣꯏꯅꯣ ꯍꯥꯏꯕꯗꯤ ꯌꯦꯡꯉꯣ ꯑꯗꯣꯝꯒꯤ ꯌꯨꯝ ꯃꯩꯗꯣ ꯆꯥꯛꯑꯗꯤ ꯀꯅꯥꯅ ꯍꯥꯟꯅ ꯀꯟꯗꯣꯏꯅꯣ ꯑꯗꯣꯝꯒꯤ ꯌꯨꯝꯂꯣꯟꯅꯕꯗꯣ ꯍꯥꯟꯅ ꯀꯟꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤꯁꯨ ꯆꯥꯛꯇꯅꯕ ꯍꯥꯏꯅ ꯃꯥꯒꯤꯁꯨ ꯍꯥꯟꯅ ꯍꯣꯠꯅꯔꯛꯏꯅꯦꯕ ꯑꯗꯨꯅ ꯑꯗꯣꯝꯗ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯦꯕ ꯑꯗꯣꯝꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯦ ꯑꯁꯤ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯗꯤ ꯑꯗꯣꯝꯒꯤ ꯌꯨꯝꯂꯣꯟꯅꯕꯗꯨꯅ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯍꯥꯛꯀꯤꯁꯨ ꯊꯣꯛꯇ ꯌꯥꯄꯣꯠꯇꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯍꯥꯏꯕꯗꯣ ꯑꯗꯣꯝꯅ ꯑꯣꯏꯔꯤꯕꯅꯤꯅꯕ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯃꯔꯨ ꯑꯣꯏꯔꯤꯕꯅꯦꯕ ꯌꯨꯝꯂꯣꯟꯅꯕꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯁꯦꯔꯒ ꯃꯥꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯂꯩꯅꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅꯔ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯉꯣ ꯁꯨꯝ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯝꯇ ꯌꯥꯎꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯊꯥꯡ ꯌꯥꯅꯕꯒ ꯑꯗꯩꯗꯤ ꯀꯧꯅꯗꯕꯒ ꯉꯥꯡꯅꯗꯕꯒ ꯕꯥꯎꯟꯗꯔꯤ ꯍꯦꯟꯖꯟꯅꯔꯦꯒ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯅꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯒ ꯂꯣꯏꯅꯅꯤꯡꯗ꯭ꯔꯤꯁꯦ ꯁꯤꯅꯦꯕ ꯑꯩꯅ ꯈꯤꯇꯪ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯃꯅ ꯂꯥꯏꯔꯕ ꯌꯨꯝꯂꯣꯟ ꯑꯃꯅ ꯂꯥꯏꯔꯕ ꯑꯣꯏꯔꯣ ꯑꯃꯅ ꯈꯤꯇꯪ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗꯨꯅ ꯈꯤꯇꯪ ꯍꯦꯟꯗꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯒꯦ ꯅꯣꯏ ꯁꯥꯏꯅꯣ ꯍꯥꯏꯅ ꯌꯥꯏ ꯂꯧꯕꯤꯕ ꯈꯔ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯅꯣꯛꯇꯅ ꯈꯣꯗꯅ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯦ ꯊꯥꯖꯟꯕꯤꯕ ꯍꯥꯏꯒꯨꯝꯕꯀꯣ ꯑꯗꯣ ꯁꯨꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯝ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯝꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯃ ꯈꯔ ꯍꯟꯊꯅ ꯈꯟꯕ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯜꯂꯛꯅꯕꯗꯒꯤ ꯊꯣꯛꯏꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯅ ꯀꯜꯂꯛꯅꯕ ꯑꯗꯩꯗꯤ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯏꯗꯅꯤ ꯅꯍꯥꯟꯋꯥꯏ ꯌꯨꯝꯂꯣꯟꯅꯕꯗ ꯌꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯇꯣꯜꯂ ꯊꯥꯏ ꯑꯗꯣ ꯍꯨꯏꯗ ꯑꯗꯨꯒꯤ ꯇꯥꯏꯞꯅꯦꯕ ꯑꯗꯨꯝ ꯀꯔꯤꯝꯇ ꯀꯥꯟꯅꯕꯗꯤ ꯄꯣꯠꯇꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯌꯨꯝꯂꯣꯟꯅꯕꯗꯨꯗ ꯎꯠꯂꯨꯔꯒ ꯀꯔꯤꯅꯣ ꯀꯥꯟꯅꯒꯗꯣꯏꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯒꯞ ꯁꯞ ꯇꯧꯔꯨꯔꯒ ꯀꯔꯤꯅꯣ ꯀꯥꯟꯅꯗꯣꯏꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗꯗꯤ ꯃꯤꯔꯥꯡ ꯇꯨ ꯂꯩꯔꯒ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯗꯨꯝ ꯄꯨꯊꯣꯛꯅꯔꯒ ꯇꯥꯟꯅꯔꯒ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯃꯅ ꯑꯃꯒꯤ ꯃꯍꯨꯠꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯗꯕꯤꯗ ꯑꯗꯩꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯊꯃꯣꯏ ꯁꯣꯛꯅꯕ ꯋꯥ ꯉꯥꯡꯅꯗꯕꯤꯗ ꯑꯃꯅ ꯑꯃꯒꯤ ꯍꯟꯊꯅ ꯉꯥꯡꯅꯗꯕꯤꯗ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕꯅꯤ ꯑꯩꯍꯥꯛꯁꯨ ꯃꯤꯑꯣꯏꯕꯅꯤꯀꯣ ꯃꯍꯥꯛꯅ ꯉꯥꯡꯉꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯉꯒꯗꯤ ꯃꯍꯥꯛꯇꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯄꯣꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯟꯊꯕ ꯉꯝꯗꯕꯅꯤ ꯍꯦꯛꯇ ꯄꯉꯥꯡ ꯉꯥꯡꯅꯩꯌꯦꯕ ꯑꯗꯣ ꯁꯨꯝꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯋꯥꯈꯜꯂꯣꯟꯁꯦ ꯀꯥꯎꯊꯣꯛꯄꯤꯔꯒꯀꯣ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯕꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯒꯗꯤꯀꯣ ꯑꯁꯨꯃꯥꯏꯅ ꯌꯨꯝ ꯑꯅꯤ ꯊꯪꯅꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯅꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯅꯨꯡꯁꯤꯅꯔꯅꯤ ꯂꯩꯀꯥꯏꯗ ꯅꯨꯡꯁꯤꯅꯔꯒꯗꯤ ꯑꯩꯈꯣꯏ ꯁꯃꯥꯖ ꯑꯃꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯏꯪ ꯆꯤꯛꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯦꯕ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯩꯁꯥ ꯄꯥꯏꯕ ꯕꯤꯜꯗꯤꯡ ꯁꯥꯕ ꯈꯛꯇꯅꯔꯅꯦ ꯄꯩꯁꯥ ꯂꯣꯏ ꯄꯥꯏꯅꯔꯦꯅ ꯈꯜꯂꯣ ꯂꯣꯏ ꯕꯤꯜꯗꯤꯡ ꯁꯥꯟꯅꯔꯦ ꯈꯜꯂꯣ ꯅꯣꯡꯉꯥꯟꯕꯒꯩ ꯅꯨꯃꯤꯠ ꯇꯥꯕ ꯌꯦꯅꯈꯥꯏ ꯂꯨꯅ ꯈꯥꯗꯅ ꯑꯩꯈꯣꯏ ꯊꯥꯡ ꯌꯦꯠꯁꯟꯅꯕ ꯍꯦꯛ ꯀꯥꯎꯅꯕ ꯂꯥꯎꯅꯕ ꯑꯗꯨ ꯀꯔꯤꯗꯅꯣꯕ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯐꯪꯒꯗꯣꯏꯁꯦ ꯑꯗꯨꯔꯕ ꯆꯥꯎꯈꯠꯂꯤꯁꯦ ꯕꯤꯜꯗꯤꯡ ꯁꯥꯕꯗꯨꯔꯕ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯤꯁꯦ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯗꯣ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯅꯕ ꯑꯃ ꯄꯨꯔꯛꯄꯗꯣ ꯑꯗꯨꯅꯦꯕ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯏ ꯅꯠꯇꯦꯁꯦ ꯕꯤꯜꯗꯤꯡꯕꯨꯗꯤ ꯍꯣꯏ ꯁꯥꯏ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯑꯗꯨꯅ ꯆꯥꯎꯈꯠꯄ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯠꯌꯦꯡ ꯑꯃ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯗꯨꯅ ꯆꯥꯎꯈꯠꯄ ꯑꯃ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯑꯃꯅꯦꯕ ꯑꯗꯨꯕꯨꯗꯤꯀꯣ ꯍꯣꯏ ꯃꯥꯏ ꯃꯤꯠꯌꯦꯡꯕꯨꯗꯤ ꯃꯤꯠꯌꯦꯡꯒꯤ ꯃꯈꯥ ꯄꯣꯜꯂꯤꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯅꯨꯡꯁꯤꯅꯕꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯃꯥꯡꯖꯒꯦꯕ ꯅꯨꯡꯁꯤꯅꯅ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯑꯗꯨꯝ ꯀꯔꯤ ꯃꯥꯡꯖꯒꯦꯕ ꯑꯗꯨꯝ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯗꯕꯤꯗꯀꯣ ꯑꯗꯨꯝ ꯑꯃꯅ ꯑꯃ ꯕꯦꯕꯥꯔ ꯇꯧꯅꯔꯒ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯀꯣꯏꯊꯤ ꯊꯤꯅꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯁꯤꯡꯁꯦ ꯔꯤꯂꯦꯁꯟ ꯑꯅꯤꯁꯦ ꯐꯒꯠꯍꯜꯂꯒ ꯑꯩꯈꯣꯏ ꯁꯃꯥꯖꯇ ꯑꯗꯨꯝ ꯑꯐꯔꯛꯄ ꯑꯗꯩꯗꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯑꯗꯨ ꯑꯗꯨꯝ ꯊꯣꯛꯍꯟꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯈꯟꯅꯕ ꯃꯤ ꯑꯅꯤꯗꯨꯕꯨ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯃꯍꯥꯎ ꯊꯣꯛꯑꯝꯒꯗꯒꯦ ꯑꯝꯇ ꯍꯧꯔꯅꯤ ꯑꯁ ꯃꯁꯤ ꯃꯤꯁꯦ ꯎꯅꯅꯤꯡꯗꯦ ꯀꯧꯅꯅꯤꯡꯗꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏꯐꯇꯨꯗ ꯀꯔꯤꯗꯅꯣꯕ ꯃꯥꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯣꯏꯁꯦ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯁꯛꯁꯦ ꯃꯤ ꯑꯃꯅ ꯎꯕꯗ ꯀꯧꯅꯤꯡꯗ꯭ꯔꯕ ꯉꯥꯡꯅꯅꯤꯡꯗ꯭ꯔꯕ ꯁꯛꯇꯨꯕꯨ ꯀꯔꯤꯗꯅꯣꯕ ꯑꯩꯅ ꯍꯤꯡꯕꯒꯤ ꯚꯦꯂꯨ ꯑꯃ ꯌꯥꯎꯔꯤꯗꯣ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯂꯣꯏꯅꯅꯕ ꯅꯨꯡꯁꯤꯅ ꯀꯧꯅꯅꯕ ꯑꯃꯅ ꯑꯃꯗ ꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯗ ꯍꯣꯠꯅꯕꯤꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯁꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯍꯟꯖꯤꯟ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯁꯤꯡꯁꯦ ꯑꯃꯅ ꯑꯃ ꯌꯦꯡꯁꯤꯟꯅꯕꯤꯗꯕꯀꯣ ꯑꯗꯩꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯒ ꯀꯜꯂꯛꯅꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯗꯕ ꯊꯪꯅꯕꯅ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯊꯪꯅꯕꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯤ ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯆꯨꯝꯊꯣꯛꯅꯕ ꯅꯠꯇ꯭ꯔꯒ ꯐꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯞꯅ ꯊꯝꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯑꯩꯒꯤ ꯊꯪꯅꯕ ꯏꯃꯨꯡꯁꯤꯡꯁꯤꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯂꯦꯜꯂꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯅ ꯑꯗꯣꯝꯂꯣꯝꯗ ꯂꯣꯏ ꯊꯤ ꯂꯩꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯪꯅꯕ ꯏꯃꯨꯡꯗꯨꯗꯤ ꯑꯗꯣꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕꯅꯤꯅ ꯑꯗꯣꯝꯅꯁꯨ ꯋꯥꯈꯜ ꯈꯟꯕꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕꯅꯤꯅ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯏꯅꯥꯛ ꯈꯨꯟꯈꯤ ꯇꯥꯕꯅꯦꯕ
ꯑꯗꯨꯒ ꯑꯗꯣꯝꯗꯤ ꯑꯗꯨꯝ ꯂꯥꯏꯔꯍꯧꯗꯣꯏꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝ ꯏꯁꯥ ꯆꯥꯎꯈꯠꯅꯕ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯥꯎꯈꯠꯅꯕ ꯅꯣꯡꯃꯇ ꯋꯥꯈꯜ ꯈꯟꯈꯤꯕꯗꯤ ꯂꯩꯕ꯭ꯔꯥꯕ ꯂꯩꯇꯦꯕ ꯃꯤꯒꯤ ꯊꯪꯅꯕꯒꯤ ꯆꯥꯎꯈꯠꯄꯒꯤ ꯊꯪꯅꯕꯒꯤ ꯀꯔꯤ ꯆꯥꯔꯤ ꯊꯪꯅꯕꯅ ꯀꯔꯤ ꯇꯧꯔꯤ ꯊꯪꯅꯕꯅ ꯀꯔꯤ ꯃꯅꯝ ꯊꯥꯗꯣꯔꯛꯏ ꯊꯪꯅꯕꯒꯤ ꯍꯨꯏꯗ ꯀꯩꯒꯤ ꯃꯆꯨ ꯇꯣꯠꯂ ꯊꯥꯏꯅꯣ ꯍꯥꯏꯅ ꯑꯗꯨꯗ ꯊꯤ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯝ ꯏꯁꯥꯒꯤꯗꯃꯛꯇ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯗꯨꯝ ꯏꯁꯥꯗ ꯏꯟꯚꯦꯁ ꯇꯧꯖꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯆꯥꯎꯈꯠꯃꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕꯤꯕ ꯂꯩꯔꯒꯗꯤ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯅ ꯈꯟꯕꯤꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯪ ꯍꯥꯟꯅ ꯈꯟꯕꯤꯔꯛꯑꯣꯕ ꯍꯥꯟꯅ ꯊꯪꯅꯕꯅ ꯀꯔꯤ ꯆꯥꯔꯤ ꯊꯛꯏ ꯀꯔꯝꯍꯥꯏꯅ ꯒꯥꯔꯤ ꯇꯣꯡꯉꯤꯅꯣ ꯀꯩꯝꯇ ꯈꯟꯕꯤꯔꯛꯑꯣꯅꯣꯕ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯍꯥꯟꯅ ꯑꯗꯣꯝꯅ ꯐꯖꯅ ꯆꯥꯎꯈꯠꯂꯛꯑꯕ ꯑꯗꯨꯒꯤ ꯋꯥꯈꯟꯗꯣ ꯍꯥꯟꯅ ꯈꯟꯕꯤꯔꯣꯕ ꯄꯤꯛꯈ꯭ꯔꯕ ꯋꯥꯈꯜ ꯃꯆꯥꯗꯣ ꯈꯛꯇꯅꯦꯕ ꯑꯗꯣꯝꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯗꯣꯝꯅ ꯐꯅꯌꯥꯝ ꯅꯣꯛꯅꯔꯒꯁꯨ ꯑꯗꯣꯝꯅ ꯐꯅꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯍꯣꯡꯉꯛꯄ ꯌꯥꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯍꯥꯏꯕꯁꯦ ꯑꯗꯣꯝꯅ ꯆꯥꯛ ꯑꯃ ꯊꯣꯡꯕꯗꯣ ꯃꯩ ꯊꯥꯒꯠꯇꯅ ꯍꯦꯛꯇ ꯆꯥꯛ ꯍꯦꯛꯇ ꯑꯣꯏꯔꯛꯄ꯭ꯔꯥꯅꯦ ꯏꯁꯤꯡ ꯁꯥꯟꯗꯅ ꯍꯦꯛꯇ ꯆꯦꯡ ꯆꯨꯕ꯭ꯔꯥꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥꯕ ꯍꯥꯏꯗꯤ ꯂꯝꯖꯦꯟ ꯆꯦꯟꯕꯒꯁꯤꯕꯨ ꯑꯩꯈꯣꯏꯅ ꯆꯦꯟꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯄꯟꯊꯨꯡꯗꯨ ꯌꯧꯒꯗ꯭ꯔꯥꯕ ꯑꯗꯨꯅ ꯍꯧꯔꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯁꯨꯡꯌꯥꯎꯃꯛ ꯌꯥꯎꯗꯕ ꯌꯥꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯀꯔꯤꯅꯅꯣ ꯑꯩꯈꯣꯏꯗꯤ ꯍꯧꯔꯛꯀꯗꯣꯏꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯍꯥꯟꯅ ꯌꯥꯝ ꯍꯣꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯅꯦꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯍꯣꯡꯗꯣꯛꯑꯀꯥꯟꯗꯅꯦꯕ ꯑꯗꯣꯝꯁꯨ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯟꯊꯨꯡꯗꯣ ꯍꯣꯡꯉꯛꯀꯗꯣꯏꯁꯦ ꯁꯤꯁꯤꯅ ꯑꯃꯅ ꯌꯦꯡꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯗꯣꯝꯒꯤ ꯄꯟꯊꯨꯡꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯡꯉꯛꯅꯕ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯔꯤꯕꯀꯣ